Thꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯏꯅꯥꯎꯆꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯅꯥꯎꯆꯥ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯏꯅꯥꯎꯆꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯡꯅ ꯊꯔꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯅꯥꯎꯆꯥꯒ ꯊꯔꯣꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯊꯔꯣ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯔꯤ꯫ ꯏꯅꯥꯎꯆꯥꯁꯨ ꯂꯨ ꯂꯥꯡ ꯀꯥꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯅꯥꯎꯆꯥ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯉꯁꯤꯗꯤ ꯂꯨꯗ ꯉꯀ꯭ꯔꯥ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯅꯪꯅ ꯁꯦꯝꯕ ꯁꯣꯏꯕꯨꯝꯗꯨꯕꯨ ꯂꯩꯔꯤꯕꯔꯣ?" "ꯂꯩꯔꯤꯌꯦ ꯅꯨꯄꯥ." "ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒꯗꯣ ꯍꯥꯎꯅ ꯊꯣꯡꯉꯨ꯫ ꯉꯁꯤꯗꯤꯅꯦ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯆꯥꯒꯦ." "ꯍꯣꯏ ꯅꯨꯄꯥ, ꯑꯩ ꯏꯔꯨꯖꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯩꯁꯨꯅꯦ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯏꯪꯈꯣꯜ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗꯅꯦ ꯀꯣꯕꯤ ꯆꯥꯔ ꯈꯔ ꯂꯧꯔꯛꯀꯦ." "ꯍꯣꯏ ꯅꯨꯄꯥ, ꯏꯅꯦ ꯇꯣꯝꯕꯤꯅꯁꯨ ꯊꯥꯅꯅꯕ ꯍꯋꯥꯏ ꯃꯔꯨ ꯃꯔꯥꯡꯗꯣ ꯂꯧꯔꯨ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯤ꯫ ꯅꯪ ꯍꯣꯔꯦꯟꯅꯦ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯂꯧꯔꯨꯔꯣ." "ꯍꯣꯏ ꯅꯨꯄꯥ." ꯑꯁꯨꯝꯅ ꯊꯔꯣꯗꯨ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯏꯅꯥꯎꯆꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯏꯪꯈꯣꯜ ꯂꯩꯕꯥꯛ ꯇꯧꯔꯤ꯫ ꯊꯔꯣ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯅꯨꯄꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯏꯪꯈꯣꯜ ꯇꯧꯕꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯣ." "ꯍꯣꯏ ꯍꯣꯏ, ꯂꯣꯏꯁꯤꯜꯂꯒꯦ. ꯆꯥꯛꯇꯣ ꯊꯤꯔꯝꯃꯣ, ꯑꯩꯁꯨ ꯆꯪꯉꯛꯑꯒꯦ." ꯑꯁꯨꯝꯅ ꯊꯔꯣꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯅꯥꯎꯆꯥꯁꯨ ꯏꯪꯈꯣꯜ ꯇꯧꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯆꯥꯝꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯔꯣꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯊꯤꯕ ꯂꯣꯏꯗꯨꯅ ꯊꯅꯝꯃꯤ꯫ ꯏꯅꯥꯎꯆꯥꯁꯨ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯏꯅꯥꯎꯆꯥ ꯃꯈꯨꯠꯇꯣ ꯍꯥꯝꯗꯨꯅ ꯊꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯅꯪꯁꯨ ꯄꯨꯟꯅ ꯆꯥꯊꯣꯛꯂꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯑꯩꯗꯤ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯄ ꯂꯣꯏꯔꯒ ꯑꯣꯏꯅ ꯇꯞꯅ ꯆꯥꯔꯒꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯥꯊꯣꯛꯂꯒꯦꯀꯣ." "ꯍꯣꯏ ꯅꯨꯄꯥ." ꯏꯅꯥꯎꯆꯥꯁꯨ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯏꯅꯥꯎꯆꯥ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ, "ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯟꯁꯥꯡꯁꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯤ." "ꯅꯨꯄꯥ, ꯉꯁꯤꯗꯣ ꯊꯥꯟ ꯑꯗꯨꯛ ꯆꯥꯔꯨꯗꯨꯅ ꯍꯥꯎꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯏꯟꯁꯥꯡ ꯊꯣꯡꯕꯒ ꯍꯩꯇꯦꯀꯣ." "ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯗ꯫ ꯅꯨꯄꯤ, ꯆꯐꯨꯗꯨꯕꯨ ꯆꯥꯛ ꯌꯥꯍꯧꯔꯤꯕ꯭ꯔꯣ?" "ꯍꯣꯏ ꯅꯨꯄꯥ, ꯌꯥꯍꯧꯔꯤꯌꯦ, ꯈꯔ ꯍꯥꯞꯄꯛꯎꯔꯣ?" "ꯍꯣꯏ, ꯍꯥꯞꯄꯛꯑꯣ." ꯊꯔꯣꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯍꯥꯞꯄꯤꯔꯝꯃꯤ꯫ "ꯅꯨꯄꯥ, ꯏꯟꯁꯥꯡ ꯈꯔꯒ ꯍꯥꯞꯆꯔꯛꯀꯦ." "ꯌꯥꯔꯦ, ꯏꯟꯁꯥꯡꯗꯤ ꯍꯥꯞꯄꯛꯑꯅꯨ꯫ ꯏꯟꯁꯥꯡ ꯌꯥꯝꯂꯒꯅꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯅꯅꯕ ꯑꯣꯏꯅ ꯊꯝꯂꯣ." ꯑꯁꯨꯝꯅ ꯏꯅꯥꯎꯆꯥꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯊꯔꯣꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯣꯝꯕꯒ ꯀꯨꯃꯥꯔꯒ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯎ ꯌꯥꯜꯂꯝꯃꯤ꯫ ꯇꯣꯝꯕꯅ, "ꯏꯇꯥꯎ, ꯉꯁꯤꯁꯤꯕꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯄꯒꯦ?" "ꯏꯇꯥꯎ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯂꯣꯡ ꯈꯣꯟꯕ ꯆꯠꯂꯨꯕꯗꯅꯦ ꯉꯥꯁꯥꯡ ꯈꯔ ꯐꯥꯔꯛꯑꯦ, ꯃꯗꯣ ꯃꯦꯠꯊꯣꯡ ꯇꯧꯏ, ꯑꯗꯨꯒ ꯆꯥꯔꯛꯏ." "ꯉꯥꯁꯥꯡ ꯃꯦꯠꯊꯣꯡꯁꯨ ꯍꯥꯎꯕꯅꯤꯅꯦ ꯏꯇꯥꯎ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯏꯪꯈꯣꯜ ꯁꯔꯦꯡ ꯊꯣꯡꯂꯝꯗꯅꯅꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯒ ꯆꯥꯛ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯔꯛꯏ." "ꯑꯦ ꯏꯇꯥꯎ, ꯀꯩꯅꯣ ꯏꯪꯈꯣꯜ ꯁꯔꯦꯡ ꯍꯥꯏꯕꯗꯤ?" "ꯑꯦ ꯏꯇꯥꯎ, ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯪꯈꯣꯜ ꯁꯔꯦꯡꯁꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯕꯣ?" "ꯈꯪꯗ꯭ꯔꯤ ꯏꯇꯥꯎ, ꯀꯩꯅꯣ ꯏꯪꯈꯣꯜ ꯁꯔꯦꯡ ꯍꯥꯏꯗꯨꯕꯣ?" "ꯏꯇꯥꯎ, ꯏꯪꯈꯣꯜ ꯁꯔꯦꯡ ꯍꯥꯏꯕꯗꯤꯅꯦ ꯍꯪꯒꯥꯝꯅꯤꯗꯅ ꯏꯇꯥꯎ." "ꯍꯪꯒꯥꯝ ꯑꯣꯏꯔꯦ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯪ ꯏꯁꯤꯡ ꯄꯨꯔꯛꯄ꯭ꯔꯣ?" "ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯗꯅ ꯄꯨꯔꯛꯇ꯭ꯔꯦꯗꯅ ꯏꯇꯥꯎ꯫ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯄꯨꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯊꯦꯡꯉꯦꯅ ꯍꯣꯕꯦ ꯇꯧꯕꯗ ꯀꯥꯎꯔꯝꯃꯤ꯫ ꯏꯁꯤꯡꯁꯨ ꯈꯧꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ." "ꯑꯁ, ꯏꯇꯥꯎꯅ ꯏꯁꯤꯡ ꯄꯜꯂꯛꯑꯒ ꯑꯩꯁꯨ ꯈꯧꯔꯥꯡꯉꯦꯅꯦ꯫ ꯏꯇꯥꯎ, ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯣꯏꯅ ꯏꯁꯤꯡ ꯊꯛꯂꯨꯔꯁꯦ꯫ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯂꯨꯕꯅꯤ." "ꯏꯇꯥꯎ, ꯑꯗꯨꯏ ꯄꯨꯈ꯭ꯔꯤꯗꯣ ꯃꯤꯅ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯅꯕ ꯃꯐꯝ ꯑꯗꯨꯗ ꯐꯥꯎ ꯆꯪꯅꯗꯕꯅꯤ꯫ ꯑꯁ, ꯈꯧꯔꯥꯡꯕꯁꯦ ꯈꯥꯡꯉꯁꯤꯗ ꯏꯇꯥꯎ." "ꯏꯇꯥꯎ, ꯃꯤꯅ ꯀꯤꯅꯕ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤꯕꯅꯤ꯫ ꯄꯨꯈ꯭ꯔꯤꯗꯣ ꯉꯥ ꯑꯆꯧꯕ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯉꯥꯁꯤꯡꯗꯣ ꯐꯥꯗꯅꯕ ꯍꯥꯏꯖꯤꯜꯂꯤꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯂꯥꯛꯑꯣ ꯏꯁꯤꯡ ꯊꯛꯎꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯃꯪꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯁꯤꯡꯗꯨ ꯌꯥꯝꯅ ꯂꯨꯔꯝꯃꯤ꯫ ꯉꯥ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯇꯣꯝꯕꯅ, "ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ
ꯃꯤꯅ ꯍꯥꯏꯖꯅꯕꯅꯦꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯉꯥꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯎꯈ꯭ꯔꯦꯗ ꯉꯥꯁꯤꯡ ꯑꯁꯤ ꯐꯥꯔꯒ ꯀꯩꯊꯦꯜꯗꯕꯨ ꯌꯣꯜꯂꯨꯔꯕꯗꯤ ꯁꯦꯜꯕꯨ ꯐꯖꯅ ꯐꯪꯒꯅꯤꯅꯦ ꯁꯤꯠꯀꯅꯤ ꯏꯇꯥꯎ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯨꯝꯂꯒ ꯏꯁꯤꯡ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯈꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯇꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯇꯣꯝꯕꯒꯤ ꯈꯨꯠ ꯑꯗꯣ ꯈꯨꯠ ꯃꯥꯟꯕ ꯑꯃꯅ ꯐꯥꯈꯤ ꯑꯗꯨꯝꯅ ꯐꯥꯕ ꯑꯗꯨꯗ ꯇꯣꯝꯕꯗꯣ ꯃꯈꯨꯠ ꯑꯗꯣ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯨꯀꯠꯄ ꯉꯝꯗ꯭ꯔꯦ ꯇꯣꯝꯕꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯤꯡꯊꯒꯗꯕꯒꯤ ꯇꯧꯔꯛꯂꯝꯃꯤ ꯂꯨꯔꯝꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯄꯨꯝꯅꯩ ꯍꯦꯛ ꯅꯩꯈꯤ ꯇꯣꯝꯕꯗꯣ ꯄꯥꯈꯠꯅ ꯏꯇꯥꯎ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯡꯊꯕꯒꯨꯝ ꯇꯧꯏ ꯑꯩꯒꯤ ꯈꯨꯠꯁꯦ ꯐꯨꯀꯠꯄ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ ꯑꯩ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯣ ꯀꯨꯃꯥꯔꯁꯨ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯇꯥꯎꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯆꯤꯡꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯨꯝ ꯆꯤꯡꯊꯈꯤ ꯇꯣꯝꯕꯒ ꯀꯨꯃꯥꯔꯒꯗꯣ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯁꯣꯝꯗ ꯊꯔꯣꯗꯣ ꯏꯪꯈꯣꯜ ꯀꯣꯏꯔꯝꯃꯤ ꯍꯋꯥꯏꯁꯤꯡ ꯑꯗꯨ ꯊꯥꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯝꯕꯤꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯊꯔꯣꯁꯨ ꯃꯤ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯊꯔꯣꯗꯣ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨ ꯎꯃꯪꯂꯣꯝꯗ ꯃꯤ ꯌꯥꯝꯅ ꯆꯠꯅꯕꯗꯨ ꯎꯕꯗ ꯊꯔꯣꯅ ꯃꯧ ꯑꯃꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯏꯆꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯃꯌꯥꯝꯁꯤꯅ ꯎꯃꯪꯂꯣꯝꯗ ꯆꯠꯅꯔꯤꯕꯁꯤꯕꯣ ꯎꯃꯪꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯃꯤ ꯑꯁꯤꯕ ꯑꯅꯤ ꯇꯥꯎꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤꯅꯦ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕꯁꯦ ꯅꯪꯁꯨ ꯌꯦꯡꯂꯨꯁꯤꯗꯅ ꯏꯆꯦ ꯑꯩ ꯌꯦꯡꯂꯔꯣꯏꯒꯦ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤ ꯐꯔꯛ ꯇꯥꯔꯅꯤꯌꯦ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯏꯆꯦꯈꯣꯏ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯊꯔꯣꯁꯨ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯥꯎꯆꯥꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯊꯛꯅꯅꯕ ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎꯅꯦꯍꯦ ꯊꯔꯣꯅ ꯏꯃꯨꯡꯗꯒꯤ ꯇꯥꯔꯦ ꯅꯨꯄꯥ ꯊꯔꯣꯗꯣ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯅꯨꯄꯥ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯏꯅꯥꯎꯆꯥꯁꯨ ꯊꯔꯣꯅ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯂꯧꯔꯗꯨꯅ ꯊꯛꯂꯝꯃꯤ ꯅꯨꯄꯤ ꯅꯪꯅ ꯄꯨꯊꯣꯔꯛꯄ ꯏꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯀꯣꯕꯤ ꯄꯥꯝꯕꯤ ꯈꯔ ꯂꯩꯔꯛꯄꯅꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯊꯥꯖꯅꯕ ꯇꯧꯁꯤ ꯍꯣꯏ ꯅꯨꯄꯥ ꯏꯃꯨꯡꯗꯒꯤ ꯌꯣꯄꯥꯛꯇꯣ ꯑꯃꯨꯛꯇ ꯂꯧꯊꯣꯔꯛꯑꯣ ꯍꯣꯏ ꯑꯩ ꯂꯧꯊꯣꯛꯎꯔꯒꯦ ꯅꯨꯄꯥ ꯊꯔꯣꯗꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯣꯄꯥꯛ ꯂꯧꯊꯣꯔꯛꯂꯝꯃꯤ ꯏꯅꯥꯎꯆꯥꯅ ꯀꯥꯡꯈꯨꯜ ꯇꯧꯗꯨꯅ ꯊꯔꯣꯅ ꯀꯣꯕꯤ ꯑꯗꯨꯕꯨ ꯊꯥꯔꯝꯃꯤ ꯊꯔꯣꯅ ꯅꯨꯄꯥ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯇꯥꯎꯊꯔꯛꯑꯦ ꯍꯥꯏꯅꯅꯦ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯎꯃꯪꯗ ꯆꯠꯅꯈꯤ ꯑꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯠꯇꯣꯛꯂꯒꯅꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯪꯊꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯂꯥꯏꯐꯝꯁꯨ ꯈꯔ ꯀꯜꯂꯦꯅ ꯍꯥꯏꯅꯕꯅꯤ ꯊꯥꯏꯅ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯃꯇꯝ ꯑꯃꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯆꯥ ꯄꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃ ꯃꯄꯨꯔꯣꯏꯕꯒ ꯃꯅꯦꯝꯕꯅ ꯑꯣꯠꯄꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯃꯊꯟꯇ ꯁꯤꯖꯩꯁꯨ ꯍꯥꯏꯅꯈꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯥ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯅꯔꯦ ꯑꯗꯣ ꯅꯨꯄꯥ ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯑꯩꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯃꯔꯨ ꯇꯣꯡꯕ ꯌꯣꯡꯆꯥꯛꯇꯣ ꯏꯔꯣꯟꯁꯜꯂꯣ ꯌꯣꯡꯆꯥꯛ ꯃꯔꯨꯗꯣ ꯆꯥꯒꯦ ꯍꯣꯏ ꯅꯨꯄꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯪꯈꯣꯜ ꯊꯕꯛ ꯁꯨꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯔꯣꯁꯨ ꯊꯥ ꯂꯦꯞꯂꯝꯃꯤ ꯏꯅꯥꯎꯆꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯏꯅꯥꯎꯆꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯁꯤꯗꯒꯤꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯧꯔꯤꯕꯕꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯊꯥ ꯂꯦꯞꯂꯕꯅꯤ खरा लेरदी अंगांग उनरनी अदुना सेल मयाम अमा तानसिंदबा यादबनी अइदी अंगांग ओइरिङै मतमदगी यामना वाना हौरई चरा अनि सुना चाबा फावबा फंगलक्ते निंगबा सुंथुंग थुंगलक्ते अदुना अखोय अनिगी इचा अदुदि मपा अइनने अवाटपा अमता लेहलoi अदु नुपा अखोय अनिगी अहानबा फंगजगदोरिबा इचासे नुपा ओइना पामब्रा नत्रगा नुपी ओइना पामब्रा नुपी अइदी नुपा नुपी अनिगी खेनबा कैसु लेते अमा हेक्ता याय अदा हौजिक्ति नंगसु थबक अवाबा सुरुरनो अमुक तुरेलदने
ising sokpa chatlaga leiramni. Asumna matai manau anido wari sanaduna leirammi. Somdana umang aduda singyan bachatkiba mi ayamba thiba khangde haina thinaraga pukri aduda tauduna leirammi. Nongma samuka lukhoigado umangda uyan bachatlammi. Makoi anido asumna wari sanaduna laklammi. Itaw, aidi umangda uyan bachatpase kidi kirabani. Handak umangda uyan bachatkiba mi ayamba pukri asida asiba hakchang oina tauduna leiramba sida. Nupa amanda baitaw, umang asida leiriba pukri se yamna lui haibani. Moisingdo pukri asida nga phage tawbada irakna duna siba soidana oirangani. Asumna makoi ani wari sanaduna uadu yalammi. Tanja aduda lukhoido ising khaurang laklammi. Lukhoina magi marup samuda yengduna, itaw, ising khaurang muna khanause khrak khrak khangi. Ising su purak hodre pukri adudagi ising thaklusira. Itaw, uyan musu loigadawri. Si loiraga yumda oina thaklurase. Itaw, nangsi nupa yamande he. Nupa nabo adukyam kiba hongnabra. Lao, pukri aduda chatuna ising thakluse. Nang kiradina kumakano. Ai kumlagane adum thake. Samu su lukhoina haimanbadagi umangda lairiba pukri aduda laklammi. Lukhoido pukri aduda kumduna ising thake tawbaga lukhoigi makhutto ising manungdagi khut amana pharammi. Adumna tawba aduda lukhoido kibana yadre. Itaw, aigi khutse ising manungda itaw sakatpa yadre. Khut amana ising manungda aibu phaduna leire. Lukhoigi wa aduda samudi kibana loire. Luramba ising aduso lainang nongna nairammi. Lukhoido ising manungda chingthaki. Matawdo ubada samudo law lawduna chenki. Samuna khungi mi singda taklammi. Khulgi mi sing aduga loinana samudu umang aduda leiba pukri aduda laklammi. Pukri lainang taba makai naiduna leirami. Kongol pitrik kaduna leirami. Khanghaudana lukhoigi asiba hakchang adu tawkhalaklammi. Madu ubada mayamdo kibana loirami. Numit adudagi umang adugi pukri adugi manakta kana amata changna khidre. Asumna matam haukibana tharoso tha sujilaklammi. Inauchana, nupi, ai umangda chatuna sing khara thiruge. Nang phasana leiramuko. Hoi nupa, kuidi kuibiraklanuko. Ngasidi isase kainoma tawe. Kuira oida, thuna halakani. Asumna inauchado umangda laklammi. Aduga uwa mayalammi. Nungsa sabana masado humangna pumchot hekjole. Tanja aduda isingsu khaurang laklammi. Inaucha mathanda khanjai. Nungsa naga sabasida isingsu khaurang mana yadrani tawrise. Umangda leiba pukhidudagi ising kharadang thakludrabadi ising khaurang mana siba tare. Singjangse sida thanamaga ising thaklurage. Aduga amu yalage. Asi khanna inauchado umangda leiba pukri aduda ising thakpa laklammi. Inauchado pukri aduda kumduna makhut aduna ising adu kanduna thakke tawbaga khut amana inauchagi khuttu khangpha pharei. Inaucha su makhut pharakpa aduda pakhatlammi. Inaucha mangonda pharakliba khut adudagi nanthoknaba honajai. Pukri manung aduda phibam kairabi hek yengbada akiba phanglaba but nupi ama ising iyai adudagi phawgalaklammi. But nupi aduna noktuna matam kuirabagi tungda taibang migi I thakpa phanggadawre. Nangakto thudeklaga I pena thake. Inauchado kina, bunupi, nangaibu hatkano. Aidi yamna lairaba misak amani. Adugi sumathakta aigi nupisu angangunagadawre. Ai leitrabadi aigi nupiga ichagasu chara henduna sirani. Adudi nupa, aina nangi thawai kanbirabadi nangi nachado aingonda piba yabra. Hayo. Inaucha wakhalda asumna khallammi. Hojik, but nupi asidagi aigi thawai hingdanaba mana hairiba sida yasinarake. Inauchana but nupi aduda yengduna asumna hairei. Hoi, phare but nupi. Aigi nupina poklakadawriba. Aigi ihan hanba ichado nangonda pirage. Hojikti aibu thado. But nupi adu inauchana macha pige haibaduda haraujarami. Phare nupa, nangbo aina thadok pirage. Aduga nangna haikiba singado hek soirabadi. Nakhoi imungi mi tumdamak aina hatkani. Soiroi.
ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯏꯅꯥꯎꯆꯥꯕꯨ ꯊꯥꯗꯣꯛꯄꯤꯈꯤꯔꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯃꯆꯥ ꯑꯃ ꯐꯪꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯀꯞꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯒꯗꯧꯔꯕ꯭ꯔꯥ? ꯑꯩꯅ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯕ꯭ꯔꯥ? ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯒ ꯏꯅꯦꯝꯄꯣꯛꯀꯅ ꯑꯩꯕꯨ ꯍꯥꯠꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯊꯥꯗꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯅ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄꯁꯨ ꯉꯝꯗ ꯃꯐꯝ ꯑꯁꯤꯗ ꯋꯥꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯒꯗꯧꯔꯦ꯫ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯥꯒꯤ ꯃꯆꯥ ꯄꯣꯛꯄ ꯉꯥꯏꯔꯒꯦ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯨꯞꯈꯤ꯫ ꯏꯅꯥꯎꯆꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯔꯣꯗꯣ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯥꯎꯆꯥꯅ ꯅꯨꯄꯤ, ꯅꯪꯕꯨ ꯏꯃꯨꯡꯗ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯑꯩ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯃꯥꯏꯕꯤ ꯀꯧꯔꯨꯒꯦ, ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯅꯨꯄꯥ, ꯈꯨꯏꯕꯤꯔꯛꯀꯅꯨꯀꯣ꯫ ꯑꯉꯥꯡ ꯎꯅꯅꯕ ꯑꯃꯥꯏꯕꯤ ꯄꯨꯔꯒ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯅꯥꯎꯆꯥꯗꯨ ꯆꯠꯈꯤ꯫ ꯊꯔꯣꯗꯤ ꯃꯁꯥꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯗꯨꯅ ꯈꯥꯡꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯅꯥꯎꯆꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯅꯕ ꯑꯃꯥꯏꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯊꯔꯣꯕꯨ ꯑꯉꯥꯡ ꯎꯅꯔꯝꯃꯤ꯫ ꯑꯃꯥꯏꯕꯤꯗꯣ ꯑꯉꯥꯡ ꯑꯃ ꯅꯤꯡꯊꯥꯅ ꯌꯣꯝꯂꯒ ꯄꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯏꯅꯥꯎꯆꯥ, ꯅꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦꯅꯦꯍꯦ꯫ ꯏꯅꯥꯎꯆꯥꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯅꯥꯎꯆꯥ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯏꯃꯥ ꯑꯃꯥꯏꯕꯤ, ꯃꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯑꯃꯥꯏꯕꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯅꯥꯎꯆꯥꯗ ꯌꯦꯡꯗꯨꯅ, ꯏꯅꯥꯎꯆꯥ, ꯑꯩꯁꯨ ꯊꯔꯣꯕꯨ ꯀꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯊꯔꯣꯒꯤ ꯄꯨꯟꯁꯤꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯅꯥꯎꯆꯥꯗꯣ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ꯫ ꯅꯨꯄꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯅꯆꯥꯁꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯏꯅꯥꯎꯆꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯨ ꯏꯅꯥꯎꯆꯥꯒꯤ ꯌꯨꯝꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯏꯅꯥꯎꯆꯥ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯀꯞꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ, ꯏꯅꯥꯎꯆꯥ, ꯏꯃꯧ ꯊꯔꯣꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯏꯃꯧꯕꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯏꯃꯧ ꯊꯔꯣꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯗꯣ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯅꯥꯎꯆꯥꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯔꯣꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯏꯅꯥꯎꯆꯥ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯕꯨ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯏꯅꯥꯎꯆꯥ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯏꯅꯥꯎꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯅꯣꯡꯃ ꯏꯅꯥꯎꯆꯥꯒꯤ ꯌꯨꯝꯗ ꯁꯥꯟꯇꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯟꯇꯤꯅ, ꯏꯅꯥꯎꯆꯥ, ꯅꯪꯕꯨ ꯑꯄꯤꯛꯄ ꯅꯆꯥ ꯑꯁꯤꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯏꯅꯣꯝꯆꯥ, ꯑꯩ ꯅꯨꯄꯤ ꯊꯤꯔꯔꯣꯏꯗ꯫ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯏꯆꯥꯕꯨ ꯊꯤꯅ ꯇꯧꯕꯗꯣ ꯏꯅꯣꯝꯆꯥ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏꯗ꯫ ꯏꯅꯥꯎꯆꯥꯕꯨ ꯅꯨꯄꯤ ꯊꯤꯅꯅꯕ ꯐꯅ ꯍꯥꯏꯔꯕꯁꯨ ꯏꯅꯥꯎꯆꯥꯅ ꯌꯥꯔꯝꯗꯦ꯫ ꯏꯅꯥꯎꯆꯥ ꯃꯆꯥꯅꯨꯄा ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯊꯣꯏꯕ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯅꯥꯎꯆꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯃꯅꯥꯛ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯇꯨꯝꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯀꯟꯅ ꯀꯟꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯆꯥꯗꯤ ꯃꯆꯥꯅ ꯀꯞꯂꯤꯕ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯎꯃꯪꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯏꯅꯥꯎꯆꯥꯒꯤ ꯌꯨꯝꯗ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯄꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯀꯞꯄꯗꯨ ꯊꯦꯝꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯅꯥꯎꯆꯥꯅ ꯁꯪꯒꯣꯝ ꯁꯦꯝꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯂꯧꯗꯨꯅ ꯄꯤꯊꯛꯂꯝꯃꯤ꯫ ꯏꯅꯥꯎꯆꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯥꯗꯨ ꯏꯁꯤꯁꯤꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯥꯅ ꯉꯁꯥꯏ ꯁꯪꯒꯣꯝ ꯁꯦꯝꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯁꯪꯒꯣꯝ ꯑꯗꯨ ꯌꯥꯎꯔꯝꯗꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ, ꯑꯩꯕꯨ ꯁꯪꯒꯣꯝ ꯁꯦꯝꯂꯒ ꯊꯅꯝꯕꯗꯥꯏꯅꯦ? ꯑꯩꯕꯨ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯄꯤꯊꯛꯈ꯭ꯔꯕ ꯖꯥꯠꯂꯥ? ꯍꯣꯏꯗ, ꯄꯤꯊꯛꯑꯝꯕꯅꯤ꯫ ꯑꯩꯅ ꯀꯥꯎꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯏꯅꯥꯎꯆꯥ ꯑꯗꯨ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯑꯊꯣꯏꯕꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯁꯪꯕꯤꯔꯝꯃꯤ꯫ ꯏꯅꯥꯎꯆꯥꯗꯨ ꯃꯆꯥꯗꯨ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯏꯅꯥꯎꯆꯥꯅ ꯈꯜꯂꯤ, ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯑꯁꯤꯗ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯑꯃꯨꯛꯇ ꯁꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯈꯟꯅ ꯏꯅꯥꯎꯆꯥꯗꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤ꯫
ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯏ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯊꯣꯏꯕꯕꯨ ꯄꯝꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯀꯞꯀꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯀꯌꯥꯗ ꯐꯖꯔꯤꯕ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯄꯝꯕꯗꯒꯤ ꯑꯊꯣꯏꯕꯁꯨ ꯀꯞꯄ ꯇꯣꯛꯂꯝꯃꯤ꯫ ꯏꯅꯥꯎꯆꯥꯁꯨ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯗꯨꯅ ꯀꯥꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯧ ꯑꯃꯅ, "ꯏꯅꯥꯎꯆꯥ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯂꯤꯕ꯭ꯔꯣ?" "ꯆꯥꯛ ꯊꯣꯡꯅꯅꯕ ꯏꯁꯤꯡ ꯂꯩꯇ꯭ꯔꯦꯅ ꯁꯣꯛꯑꯝꯕꯅꯤ ꯏꯇꯩꯃ." "ꯅꯠꯇꯦ, ꯅꯪꯕꯨ ꯑꯉꯥꯡꯗꯨꯕꯨ ꯀꯅꯥꯅ ꯂꯧꯍꯧꯒꯦ?" "ꯑꯉꯥꯡꯗꯣ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ ꯏꯇꯩꯃ." "ꯍꯩ, ꯑꯗꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯕꯨ ꯃꯊꯟꯇ ꯊꯅꯝꯃꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯧꯒꯠꯂꯝꯃꯗꯤꯅꯦ ꯀꯞꯄꯗ ꯌꯥꯔꯝꯃꯔꯣꯏ. ꯌꯨꯝꯗ ꯊꯨꯅ ꯆꯠꯂꯣ ꯏꯅꯥꯎꯆꯥ." "ꯍꯣꯏ ꯏꯇꯩꯃ." ꯏꯅꯥꯎꯆꯥꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯌꯨꯝꯗ ꯂꯥꯛꯄꯗꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯑꯅꯤꯗꯨ ꯀꯥꯎꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯥꯎꯆꯥꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯆꯥ ꯑꯊꯣꯏꯕꯁꯦ ꯀꯌꯥꯗ ꯃꯔꯝ ꯃꯣꯛꯂꯤꯕꯅꯣ? ꯇꯨꯝꯕ ꯍꯧꯒꯠꯂꯕꯁꯨ ꯀꯞꯇꯦ꯫ ꯅꯨꯄꯤ, ꯅꯪꯗꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯧꯁꯦ ꯎꯔꯝꯂꯔꯣꯏꯀꯣ?" ꯏꯅꯥꯎꯆꯥ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯊꯣꯏꯕꯁꯨ ꯁꯟ ꯁꯥꯔꯒ ꯆꯠꯄ ꯍꯩꯔꯦ꯫ ꯏꯅꯥꯎꯆꯥꯅ ꯃꯆꯥ ꯑꯊꯣꯏꯕꯕꯨ ꯄꯨꯗꯨꯅ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯨꯝꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯎ ꯌꯥꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯆꯧꯁꯨ ꯎ ꯌꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯏꯅꯥꯎꯆꯥ ꯎꯕꯗ, "ꯏꯅꯥꯎꯆꯥ, ꯅꯪꯕꯨ ꯎ ꯌꯥꯜꯂꯝꯃꯤꯔꯣ?" "ꯍꯣꯏ ꯗꯥꯗꯥ, ꯗꯥꯗꯥꯁꯨ ꯎ ꯌꯥꯟꯒꯗꯕ꯭ꯔꯥ?" "ꯑꯩꯁꯨ ꯎ ꯐꯖꯕ ꯑꯃꯇ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯗꯥꯏꯗ ꯊꯅꯝꯃꯦ?" "ꯗꯥꯗꯥ, ꯁꯟ ꯁꯥꯕꯁꯨ ꯍꯩꯔꯕꯅꯤꯅ ꯀꯥꯡꯊꯣꯜꯗꯒꯤ ꯇꯥꯔꯛꯀꯗ꯭ꯔꯥꯅ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯏ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯑꯁꯤꯒꯤ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯁꯨꯝꯂꯝꯕꯅꯤ." "ꯍꯩ ꯏꯅꯥꯎꯆꯥ, ꯅꯪꯕꯨ ꯉꯥꯎꯔꯕꯅꯦꯍꯦ! ꯎ ꯃꯈꯣꯡ ꯑꯗꯨꯗ ꯑꯉꯥꯡ ꯁꯨꯝꯂꯝꯂꯤꯕꯗꯨꯕꯣ? ꯂꯤꯟ ꯀꯥꯡꯅꯒ ꯆꯤꯛꯄ ꯇꯥꯔꯦꯅꯦꯍꯦ! ꯎꯃꯪ ꯑꯁꯤꯗꯗꯤꯅꯦ ꯃꯍꯨ ꯆꯦꯟꯕ ꯂꯤꯟ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯆꯠꯂꯣ, ꯑꯉꯥꯡꯗꯣ ꯑꯃꯨꯛꯇ ꯂꯧꯔꯨꯆꯣ." ꯏꯅꯥꯎꯆꯥꯁꯨ ꯇꯣꯝꯆꯧꯒꯤ ꯋꯥ ꯑꯗꯨꯗ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯅꯝꯕ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄꯗ ꯃꯍꯨ ꯆꯦꯟꯕ ꯂꯤꯟ ꯑꯃꯅ ꯑꯊꯣꯏꯕꯕꯨ ꯆꯤꯛꯀꯗꯕꯒꯤ ꯇꯧꯔꯤꯕꯗꯨ ꯏꯅꯥꯎꯆꯥꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯅꯥꯎꯆꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯂꯤꯟ ꯑꯗꯨꯅ ꯑꯊꯣꯏꯕꯕꯨ ꯆꯤꯛꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯀꯗꯥꯏꯗꯒꯤꯅꯣ ꯎꯇꯨꯞ ꯑꯃꯅ ꯂꯤꯟ ꯑꯗꯨꯗ ꯊꯥꯗꯨꯅ ꯂꯤꯟ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯏꯅꯥꯎꯆꯥꯁꯨ ꯑꯉꯥꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯄꯝꯈꯠꯂꯤ꯫ ꯂꯤꯟ ꯑꯗꯨꯕꯨ ꯎꯇꯨꯞꯅ ꯊꯣꯝꯂꯛꯂꯤꯕꯗꯨ ꯀꯅꯥꯅꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯏꯅꯥꯎꯆꯥꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯤꯟ ꯑꯗꯨꯕꯨ ꯎꯇꯨꯞꯅ ꯊꯥꯗꯨꯅ ꯍꯥꯠꯂꯤꯕꯗꯨ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯅ ꯏꯅꯥꯎꯆꯥꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯏꯅꯥꯎꯆꯥ ꯃꯆꯥꯕꯨ ꯄꯣꯠꯁꯤꯟꯗꯨꯅ ꯎ ꯑꯗꯨ ꯌꯥꯜꯂꯝꯃꯤ꯫ ꯎ ꯌꯥꯟꯕ ꯂꯣꯏꯔꯕꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯊꯣꯏꯕꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯥꯎꯆꯥ ꯊꯕꯛ ꯈꯔ ꯀꯣꯝꯂꯦ꯫ ꯏꯅꯥꯎꯆꯥ ꯃꯆꯥꯕꯨ ꯆꯥꯛ ꯊꯤꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯎꯃꯪꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯗꯦꯀꯣ꯫ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯄꯥꯕꯅ ꯅꯨꯡꯇꯤꯒꯤ ꯎꯃꯪꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯠꯀꯅꯨ ꯍꯥꯏꯔꯤꯕꯗꯣ, ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯩ ꯂꯩꯒꯦ ꯄꯥꯕ?" "ꯃꯐꯝ ꯑꯗꯣ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯟꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯄꯥꯕꯅ ꯅꯪꯉꯣꯟꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯒꯅꯣꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯄꯥꯕ ꯂꯧꯕꯨꯛꯇ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ꯫ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯀꯅꯨ꯫ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ ꯄꯥꯕ." ꯏꯅꯥꯎꯆꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯂꯧꯕꯨꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯃꯊꯟꯇ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯊꯣꯏꯕꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯨꯖꯥꯎꯒ ꯄꯤꯛꯇ꯭ꯔꯨꯒꯁꯨ ꯑꯊꯣꯏꯕꯕꯨ ꯁꯥꯟꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯖꯥꯎꯅ, "ꯑꯊꯣꯏꯕ, ꯅꯪ ꯅꯊꯟꯗ ꯁꯥꯟꯅꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯂꯝꯄꯥꯛꯇ ꯑꯣꯏꯅ ꯁꯥꯟꯅꯔꯨꯁꯦ." "ꯑꯩꯗꯤ ꯂꯝꯄꯥꯛꯇ ꯊꯣꯛꯄ ꯌꯥꯗꯦ. ꯑꯩꯈꯣꯏ ꯄꯥꯕꯅ ꯌꯨꯝ ꯁꯪꯉꯝꯃꯣꯅ ꯍꯥꯏꯔꯝꯃꯦ." "ꯑꯊꯣꯏꯕ, ꯅꯪꯁꯦ ꯑꯐꯕ ꯃꯆꯥ ꯅꯠꯇꯦ. ꯃꯃꯥ ꯆꯥꯕ ꯃꯆꯥꯅꯦ ꯍꯥꯏꯗꯅꯅꯦ ꯍꯥꯏꯉꯨ. ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯅꯪꯒ ꯇꯤꯟꯅꯒꯅꯨ ꯍꯥꯏ. ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯪꯒ ꯇꯤꯟꯅꯔꯔꯣꯏ." "ꯄꯤꯛꯇ꯭ꯔꯨ, ꯅꯪꯅ ꯆꯤꯟꯊꯤꯔꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯀꯗꯥꯏꯗ ꯑꯩꯈꯣꯏ ꯃꯥ ꯆꯥꯏ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕꯅ ꯄꯤꯛꯇ꯭ꯔꯨ ꯑꯗꯨꯕꯨ ꯏꯜꯂꯤ꯫ "ꯑꯌꯥ, ꯑꯩꯉꯣꯟꯗꯒꯁꯨ ꯏꯟꯗꯅ ꯇꯧꯏꯅꯦ. ꯑꯃꯨꯖꯥꯎ,
ꯃꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯨꯖꯤꯟꯁꯦ ꯑꯃꯨꯖꯥꯎꯒ ꯄꯤꯛꯇ꯭ꯔꯨꯒꯗꯨ ꯆꯪꯂꯛꯇꯨꯅ ꯑꯊꯣꯏꯕꯕꯨ ꯐꯨꯒꯗꯕꯒꯤ ꯇꯧꯔꯝꯃꯤ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯊꯣꯏꯕꯗꯒ ꯐꯨꯒꯦ ꯇꯧꯏꯅꯦ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯆꯩ ꯑꯃ ꯂꯧꯗꯨꯅ ꯄꯤꯛꯇ꯭ꯔꯨꯒ ꯑꯃꯨꯖꯥꯎꯒꯗ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯀꯜꯂꯝꯃꯤ ꯃꯤꯗꯤ ꯎꯗꯅ ꯂꯤꯆꯩ ꯉꯥꯛꯇ ꯄꯥꯏꯔꯒ ꯂꯩꯕ ꯑꯗꯨꯗ ꯑꯃꯨꯖꯥꯎꯒ ꯄꯤꯛꯇ꯭ꯔꯨꯒꯗꯤ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯏꯃꯥ ꯏꯃꯥ ꯀꯧꯗꯨꯅ ꯀꯞꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯑꯊꯣꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯈꯨꯄꯥꯛ ꯈꯨꯗꯨꯅ ꯅꯣꯛꯂꯤ ꯑꯃꯨꯖꯥꯎꯒ ꯄꯤꯛꯇ꯭ꯔꯨꯒꯁꯨ ꯍꯣꯠ ꯊꯥꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯊꯣꯏꯕꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯃꯤ ꯏꯅꯥꯎꯆꯥꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯑꯃꯨꯖꯥꯎꯒꯤ ꯃꯃꯥ ꯑꯁꯪꯕꯤꯗꯨ ꯏꯅꯥꯎꯆꯥꯒ ꯊꯦꯡꯅꯔꯝꯃꯤ ꯑꯁꯪꯕꯤꯅ ꯏꯅꯥꯎꯆꯥ ꯅꯪ ꯊꯦꯡꯅꯕ ꯐꯔꯦ ꯏꯇꯩꯃꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯀꯩ ꯋꯥꯅꯣ ꯏꯇꯩꯃ ꯑꯁꯪꯕꯤꯅ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯏꯅꯥꯎꯆꯥꯗ ꯇꯝꯂꯝꯃꯤ ꯏꯅꯥꯎꯆꯥꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯁꯪꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎꯆꯥ ꯅꯈꯣꯏꯒꯤ ꯌꯨꯝꯗꯣ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯑꯃꯨꯛꯇ ꯊꯨꯅ ꯌꯦꯡꯊꯣꯛꯑꯣ ꯊꯔꯣꯒꯤ ꯊꯋꯥꯏꯗꯣ ꯅꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯔꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯊꯋꯥꯏ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯒ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ ꯃꯗꯨꯅ ꯇꯨꯡꯗ ꯐꯠꯇꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯍꯣꯏ ꯏꯇꯩꯃ ꯑꯩ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯖꯔꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯩꯃꯁꯨ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯑꯃꯨꯛꯇ ꯁꯣꯛꯂꯨꯈꯤꯒꯦ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯍꯣꯏ ꯏꯇꯩꯃ ꯑꯁꯪꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ ꯏꯅꯥꯎꯆꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯊꯣꯏꯕꯗꯨ ꯁꯨꯃꯥꯡꯗ ꯁꯥꯟꯅꯗꯨꯅ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯊꯣꯏꯕꯗꯨ ꯃꯄꯥ ꯍꯜꯂꯛꯄ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯀꯣꯜꯂꯝꯃꯤ ꯕꯥꯕꯥ ꯅꯪ ꯍꯜꯂꯛꯑꯕꯣ ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄ꯭ꯔꯣ ꯕꯥꯕꯥ ꯂꯩꯔꯦ ꯂꯩꯔꯦ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯏꯃꯨꯡꯗ ꯄꯤꯔꯒꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯏꯅꯥꯎꯆꯥꯁꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯂꯩꯔꯪꯃꯩ ꯍꯧꯒꯠꯂꯤ ꯑꯊꯣꯏꯕꯁꯨ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛ ꯂꯩꯔꯛꯄ ꯉꯥꯃꯣꯛꯇꯨ ꯆꯥꯔꯝꯃꯤ ꯑꯊꯣꯏꯕ ꯉꯥꯃꯣꯛ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯉꯁꯥꯏ ꯑꯃꯨꯖꯥꯎꯒ ꯄꯤꯛꯇ꯭ꯔꯨꯒ ꯑꯩꯈꯣꯏꯗ ꯂꯥꯛꯏ ꯑꯗꯨꯒꯅꯦ ꯄꯤꯛꯇ꯭ꯔꯨꯅ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯏꯃꯥ ꯆꯥꯕ ꯐꯠꯇꯕ ꯃꯆꯥꯅꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯅꯦ ꯂꯤꯆꯩ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯑꯒꯅꯦ ꯄꯤꯛꯇ꯭ꯔꯨꯒ ꯑꯃꯨꯖꯥꯎꯒꯗꯣ ꯐꯨꯔꯤꯕ ꯏꯄꯥꯒꯤ ꯑꯊꯣꯏꯕ ꯍꯌꯦꯡꯗꯒꯤꯗꯤ ꯏꯄꯥꯒ ꯄꯨꯟꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯁꯤ ꯅꯪ ꯅꯇꯣꯝꯇ ꯌꯨꯝꯗ ꯁꯤꯗ ꯊꯅꯝꯕꯗꯣ ꯄꯥꯕꯁꯨ ꯂꯩꯐꯝ ꯈꯪꯗꯦ ꯑꯊꯣꯏꯕꯗꯤ ꯃꯄꯥꯅ ꯂꯧꯕꯨꯛꯇ ꯄꯨꯕꯤꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯄꯥ ꯃꯆꯥꯗꯨ ꯆꯥꯛꯌꯣꯝ ꯄꯨꯗꯨꯅ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ ꯏꯅꯥꯎꯆꯥꯗꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯑꯊꯣꯏꯕꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯁꯥꯟꯅꯔꯤ ꯑꯊꯣꯏꯕꯗꯨ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯊꯣꯏꯕ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯕ꯭ꯔꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯅꯪꯕꯨ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥꯗꯤ ꯑꯊꯣꯏꯕꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯏꯅꯥꯎꯆꯥꯁꯨ ꯃꯆꯥꯅ ꯆꯦꯟꯈꯤꯕꯗꯨ ꯎꯔꯝꯃꯤ ꯏꯅꯥꯎꯆꯥ ꯄꯥꯈꯠꯅ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ ꯑꯊꯣꯏꯕꯗꯨ ꯃꯄꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯦ ꯃꯥꯅ ꯇꯥꯔꯤꯕ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯈꯛꯇꯅꯤ ꯏꯅꯥꯎꯆꯥꯁꯨ ꯃꯆꯥꯕꯨ ꯇꯥꯟꯅꯔꯛꯏ ꯑꯊꯣꯏꯕꯗꯨ ꯎꯃꯪ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯃꯗꯨ ꯎꯕꯗ ꯏꯅꯥꯎꯆꯥꯗꯤ ꯃꯁꯥꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯎꯃꯪ ꯑꯗꯨꯗ ꯆꯦꯟꯈꯤꯒꯅꯨꯅꯦ ꯑꯊꯣꯏꯕꯗꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯐꯥꯎꯒꯠꯂꯛꯏ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯅꯕ꯭ꯔꯥ ꯆꯪꯉꯣ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯏꯃꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯀꯣꯟꯒꯦ ꯑꯊꯣꯏꯕ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯅꯪꯒꯤ ꯅꯁꯛꯇꯨꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯒꯤ ꯏꯃꯥꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯍꯥꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯊꯣꯏꯕ ꯂꯥꯛꯑꯣ ꯇꯟꯖꯥꯗꯨꯗ ꯏꯅꯥꯎꯆꯥꯁꯨ ꯂꯥꯛꯂꯝꯃꯤ ꯏꯅꯥꯎꯆꯥ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯁꯣꯛꯀꯅꯨ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯅꯦ ꯍꯦ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯆꯥ ꯑꯁꯤꯕꯨ ꯑꯩꯅ ꯃꯃꯥ ꯌꯥꯎꯗꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄꯅꯦ ꯅꯪꯅ ꯅꯆꯥꯁꯤ ꯅꯪꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯑꯦ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯤꯅ ꯑꯍꯤꯡꯗ ꯀꯞꯇꯨꯅ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯀꯞꯄꯗꯨ ꯇꯥꯗꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ
ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯅ ꯁꯪꯒꯣꯝ ꯄꯤꯊꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯒ ꯑꯉꯥꯡ ꯑꯁꯤꯅ ꯀꯞꯇꯨꯅ ꯂꯩꯕꯗ ꯀꯅꯥꯅ ꯊꯦꯝꯃꯤ? ꯑꯗꯨꯁꯨ ꯑꯩꯅ ꯊꯦꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯎꯃꯪꯗ ꯄꯨꯗꯨꯅ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯊꯅꯝꯕꯗ ꯂꯤꯟꯅ ꯆꯤꯛꯀꯦ ꯇꯧꯕꯗꯁꯨ ꯑꯩꯅ ꯂꯤꯟ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯈꯤꯕꯅꯤ꯫ ꯉꯔꯥꯡꯁꯨ ꯏꯆꯥ ꯑꯁꯤꯕꯨ ꯐꯨꯒꯦ ꯇꯧꯕꯗꯒꯤ ꯑꯩꯅ ꯑꯣꯏꯅ ꯐꯨꯈꯤꯕꯅꯤ꯫ ꯏꯅꯥꯎꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯔꯦ꯫ ꯑꯊꯣꯏꯕꯅ, ꯏꯃꯥ, ꯅꯪꯅ ꯅꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯁꯦꯟꯅꯕꯤꯕꯗꯣ ꯉꯁꯤꯗꯤ ꯅꯆꯥ ꯈꯪꯂꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯒꯦ꯫ ꯑꯩ ꯑꯃꯨꯛ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦꯕ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯣ ꯑꯊꯣꯏꯕꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ꯫ ꯏꯆꯥꯅ ꯉꯁꯤ ꯑꯩꯕꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯁꯤ ꯇꯥꯕꯗ ꯑꯩꯒꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯏꯃꯥꯒꯤ ꯑꯊꯣꯏꯕ, ꯅꯪ ꯄꯥꯕꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ꯫ ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯚꯨꯠ ꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯨ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯑꯇꯤꯌꯥꯗ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯏꯅꯥꯎꯆꯥꯒ ꯑꯊꯣꯏꯕꯒꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯊꯣꯏꯕꯁꯨ ꯄꯥꯈꯪ ꯐꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯊꯣꯏꯕ ꯃꯄꯥꯕꯨ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯜꯂꯝꯗꯦ꯫ ꯃꯥꯅ ꯂꯣꯏꯅ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯊꯣꯏꯕꯅ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤꯔꯝꯃꯤ꯫